Hauzik missing asida yumpham oiraga delimitation tawrabade mitay gi sit tara manglaga ne Professor Narendra. Haukiba chahi khara asida mitop sangsilak ba leptriba amade Hauzik state ki oiriba missing population asida yumpham oiraga karigumba delimitation tawrabade mitay na majority oiba Tampaki Assembly constituency gi sit tara manglaga ni haina saknairaba demographer Professor RK Narendra na phongdorokle. Pausi asina akhanana unarubada Professor RK Narendra na makha taraduna haikhe Karigumba kumjali singani amage census ta yumpham oiraga delimitation tawrabade mitai gi unreserved assembly constituency gi seat ahum reserved seat ta satkiga nei aduga karigumba kumjali singani taraga mathoi gi census ta yumpham oiraga delimitation tawraga na mitai gi assembly constituency gi seat taruk manglaga nei mitai sing khakta natana lamdam asida leiminaragliba yalomi singdasu achauba saitheng soidana piraga nei maramaduna karigumba laingakna delimitation tawba tarbasu Yamna kumna state asigi kanglu phurup singi honglakliba haibade ikhang khangawdana hengalakliba population structure sing mamutana khangdoktuna tungi oirakadaba sing adusu yengduna midyang sana delimitation pangthokpa mathau tai delimitation gi asengba pandam de India na ningtamba fanglaba matungda democracy gi wahan thoklaina laingakpa ngamnaba proportionate political representation in policy making bodies haibade thongmanaba mawongda state legislative assembly amade Member of Parliament political representative sing miyam gi mihut sing policy making da yawan duna laiba ki chakho thorang gi thabak thoram sing tawhan ba du nei ningtam laba matung da India da delimitation mari dak taw khre kumja lising amaga chamapan yangkhai gani thoi da delimitation act 1952 kumja lising amaga chamapan humpum doida delimitation act 1962 kumja lising amaga chamapan humbudraga humdoida delimitation act 1972 amade Kumza lisingani anida na delimitation act 2002 ge manungjan na delimitation sing tawki adubo kumza lisingani ani ge delimitation tawba sida de security reason amade foreigner issue na maram oiraga Assam Nagaland Manipur amade Arunachal yauki de laibak sida leiriba state sing da missing hengalakpagi chang ase yamna chauna khenarakpana chahi kun delimitation tawki de matamadu da Manipur da delimitation tawkhidabagi maram amana kumja lisingani amage census ta Manipur gi subdivisional mapan da missing hengatfam thokpa changdagi angakpa phangna furup khara de hengalambana maram oiraga delimitation tawkhide loinana kumja lisingani ani da constitution da marfuga mari suba amendment tawduna India gi oina kumja lisingani kunga taruk fawbagi mamangda delimitation tawba yaroi haina order thokhe kumja lisingani kuntaruk fawbagi mamangda delimitation tawba yaroi haibage maram singadode India gi state singi marakta state kharadana masing ka hena hengalakpa duga state kharadana amuk masing yamna hantharakpana maram oiraga political representative tawnarakpada yamna asoiba langnabagi achauba machak ama oirak e masigi asoiba sing ase makata na tholoktana bang population policy asisu semlakhibane haujikmaki oina di state legislative assembly amade MP gi seat masing hengatpa yade tawbada bu leiriba seat manungda readjustment tawbadi yai karigumba seat masing hengadan gi haidabade constitution da amendment tawba ma mathau tare adubu luribade Jammu and Kashmir da mikhal pangthokpa mathau tarakpana delimitation tawdaba yadabana Jammu and Kashmir da delimitation tawgadoriba sida mamang da delimitation tawbada yahodraba North East ki state marisu yahodrasi haina order thoglakhe masida lagliba problem de Jammu and Kashmir gi oina de Jammu and Kashmir Reorganization Act 2019 gi makhada census 2011 gi matungina delimitation tawgadore aduga North East ki state marigi na census 2001 gi data da yumpham oiraga delimitation act 2002 gi matungina delimitation tawgadore kumja lisingani amage census asi yamna mawong marin ta daba laikhibana delimitation tawkhidabane karigumba kumja lisingani amage census ta yumpham oiraga delimitation tawrabade unreserved ki haibade mitai gi assembly constituency gi seat ahum manglaga ne aduga karigumba kumja lisingani taraga mathoi gi census ta yumpham oiraga delimitation tawraga na mitai gi assembly constituency gi seat taruk manglaga ne aduga hojiki leiriba haibade 2023 gi population gi matungin na delimitation tawraga na mitai gi seat tara manglaga ne maramaduna lamdam asigi yelomi singdade chauna mangjaba kaya soidana lakadabana hojik maki oina de delimitation tawpham thokte karigumba hojik delimitation tawrabade laibak asibu afaba maikaida purakna bohona riba amade healthy society ama oina ba small family gi policy ngang na chaliba furup singda hena amangba amade injustice piba haibadu oina thokane maramaduna population da base tawraga delimitation tawbagi mahutta atopa pambai ama sisinaraga
delimitation tawbagi tangai fadaba leire natrabadi laibak asida thokaningdaba thogdok wathok kaya soidana thoglaknabagi achouba maram ama oirakani hainasu phongdokhe mitop khandoklaga delimitation tawbana achumba khongthang oigane NRC asi mitop khandoknabagi damaktadi afaba khongthang amane loinana manipurda leiminariba phurupsingi marakta angang pokpagi chang angakpa phangna khenare maram aduna mising hengalakpagi chang asi adumak khenaduna leiragadaba maramna makha tana phurupsingi marakta mising hengalakpagi angakpa phangna khenariba si thoktanaba hena mapangal leiba population policy ama semba ama mathau tai madu natrabade population control tawba haibasi malang da ten ka pa haibadu waina thokani hainasu mahakna makha tana pawse asida phongdorokhe